Honglangniba malimgi safu asida aikoi isana isabu sakhangba mathakta karam maikeda chatkadage haibasi khangba mathautai haina Lok Sabha gi MP Dr. Angomcha Bimol koi jamna phongdokre wafam asing asi tagel khongbal makoi nungon ching maningda leiba Meitei leikol gi tara suba mapok kumon amadi Meitei leikol amasung oja angom memorial library sangga bag mari lenana pangthokpa thorom aduda mahakna phongdokhibani thorom aduda social scientist Dr. Dhanabelashram Moirang College ki principal Dr. Rahizuddin Sheikh Mau Council amasung Mau Union Imphal gi advisor ke Sunny Alexander amadi Meitei leikol gi managing director Chongtham Kunjakishorna mathang sitna akhanaba mithung amadi thorom mapu oina saru yakhi thorom aduda Dr. Angomcha Bimol koi jamna makha tana hai mioiba ama oina poklabadi akoibagi phibam thijin humjinba haibasi mahausani aikoi gi saktam thibada punshin mana yumpham oigedabani machet makai taba yumpham da aikoi gi saktam ngakpa ngamgadab natte ngasidi lining laishon gi mingda aikoi gi khunai asi segairakpagi phibam amada lakli Meitei Phurupna Lamdam Asigi Yanglen Saru Oiribani adumakpu mioibagi hakchang asi Yanglen Saru khaktana oibe yaro habasi akoi punna khaminaba mathautai amaromda Yanglen Saru oiriba Meitei Phurup asi Thugainaba Hotnaraktaba mami tadaba natte masi pumnamak aikoi gi asengba saktam thiriba mioisingna khanthaba chungani Meitei asi karamba makhal gi Phurup no haiba mayek segna khangnaba honagadabani malimgi honglaliba lam kaya asida sushinba ngamdaba Phurup singdi adumak mutkiba ya haina MP Dr. Angomcha Bimol akoi jamna makhatana phongdokhi thamamabu community mane bu literate society ne lari khaiba ki culture se matok ta idona yamna matik chaba pone sidai se mayam the library hange na haire iba pocha like ko number da koi library open library tham ge se is one of the unique case aduga something more to do with history culture art Meitei gi amasung leminari ba yulon of the labor community mayam basically larik mayam khoma kanda ai se revamp tawna ba ai sinjara ke aduga health and education see out the country came chapot pangamoy aduna ai khoi gi hai se thiba matam gi wahan thok se kari oibom to iga se ai di khoi ngasigi tawili bi sinau mayam sinai khalan nei ba se chumna library larik pa se wasoi ba denate si mayam se khana nei na bam chang ne ba larik tamba larik nei na ba se kangbu na kolom na kaidog do no larik na kaidog do no tawraga pangang da ngang english ngang na kaidog do no to kalai kyan kadri